Yam kuiraba 1990 aina college taming matamda izaki bai sai ni aduga all India radio da su ai chanpi Rageshwarina sakra bai sai ni matamdu da ai khuyek ne haibadu yadabagi approve writer magi maming loraga maming dom chakre composer dei duma I oidi usik so ado si sai se te competition ke adu su sai competition da yaurubada adum fast tar pai sai am oikibani aina sakpada yagadra yaroidra khangde amti yeng beyo Uba pangliba nanggi mai thong duda tatna tari nungshi mai thong Liba nanggi mai thong duda tatna tari nungsi mai thong liba nanggi mai thong duda tatna tari nungsi mai thong tangak na pamiting duna luna huna tangak na pamiting duna luna huna mafam kandana nungsi maburaga mafam kandana nungsi maburaga nanggi mai thong duda tatna tari nungsi mai thong Moida tariba nanggi sakambo mudkani karamba punsi pungjada moida tariba nanggi sakambo mudkani karamba punsi punjada tangak na bamicinduna lona huna tangak na bamicinduna lona huna mafam kandana nungsi mabuguraga mafam kandana nungsi mabuguraga utafang liba nanggi mai thong duda tatna tari nungsi mai thong tatna tari nungsi mai thong Moigi waidi phongam de trên ban sina mo mo
một nụ chờ là đợi thân tơ thăm môi ghi vãi đi phố gom đỡ trên bàn xin một nụ chờ thân ta Ujaragat moina wajimana Kamunagat moina sagajimana Tuminna bagong punsi Kojat lambida Tuminna bagong punsi Kojat amada Panglibanagi mai thong duda tatna tari nushi mai tho tatna tari nushi mai tho